ꯍꯧꯈꯤꯕ ꯇꯥꯡ 9 ꯊꯥ 3 ꯏꯪ 2022 ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯁꯣꯔꯥ ꯃꯈꯥ ꯂꯩꯀꯥꯏꯗ ꯁꯟꯕꯤ ꯑꯃ ꯂꯩꯀꯥꯏꯒꯤ ꯁꯟꯂꯨꯛꯇ ꯌꯥꯎꯔꯛꯄꯗꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯁꯟꯕꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯥꯡꯈꯤꯕ ꯌꯥꯎꯔꯒꯗꯤ MSDCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯦꯗꯨꯔ ꯔꯍꯃꯟꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯄ ꯌꯥꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯑꯃꯠꯇꯒꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯁꯦꯟꯅꯕ ꯉꯝꯂꯣꯏꯗꯧꯕꯅ ꯊꯥꯗꯣꯛꯈ꯭ꯔꯒꯅꯤ, ꯃꯈꯥ ꯇꯥꯅ ꯀꯝꯄ꯭ꯂꯦꯟ ꯂꯧꯖꯔꯔꯣꯏ꯫ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯖꯔꯤ 8787817062 ꯂꯣꯏꯅꯅ 7005166060 ꯅꯨꯡ ꯇꯨꯝꯍꯜꯂꯦ, ꯅꯨꯡ ꯇꯨꯝꯍꯜꯂꯦ꯫ ꯏꯁꯣꯔꯒꯤ ꯃꯪꯇꯥꯛ ꯑꯃꯗꯒꯤ ꯅꯨꯡ 27 mmꯒꯤ ꯃꯊꯛꯇ ꯂꯩꯕ ꯐꯥꯎꯕꯗ ꯁꯉꯥꯏꯌꯨꯝꯐꯝ ꯅꯨꯡꯐꯧ ꯄꯈꯥꯕꯦꯝꯗ ꯂꯩꯕ ꯁꯅꯥꯍꯜꯒꯤ ꯃꯅꯥ ꯃꯁꯤꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯊꯛꯄꯗꯒꯤ ꯅꯨꯡꯁꯤꯡ ꯄꯨꯡꯇꯨꯝ ꯇꯨꯝꯍꯟꯗꯨꯅ ꯐꯍꯟꯕ ꯉꯝꯂꯦ꯫ ꯃꯁꯤꯡꯒꯥ, ꯀꯤꯗꯅꯤ, ꯏꯁꯤꯡꯀꯣꯝꯗ ꯂꯩꯕ ꯅꯨꯡꯁꯤꯡ ꯇꯨꯝꯍꯟꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯂꯥꯌꯦꯡꯕ ꯉꯝꯂꯦ꯫ ꯅꯨꯡ ꯂꯩꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯊꯣꯛꯄꯤꯌꯨ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯜ ꯇꯧꯕꯤꯔꯛꯎ 9366752158 ꯑꯃꯨꯛ ꯍꯟꯅ 9366752158 ꯂꯥꯌꯦꯡꯖꯔꯤꯕ ꯁꯅꯥꯍꯜ, ꯁꯉꯥꯏꯌꯨꯝꯐꯝ ꯅꯨꯡꯐꯧ ꯄꯈꯥꯝꯃꯦꯟ꯫ ꯁꯅꯥꯍꯜꯒꯤ ꯅꯨꯡꯒꯤ ꯍꯤꯗꯥꯛ ꯊꯛꯂꯨꯕꯗꯒꯤ ꯐꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯊꯣꯛꯆꯣꯝ ꯀꯨꯟꯖꯦꯁꯣꯔ ꯁꯤꯡ, ꯈꯣꯡꯖꯣꯝ ꯃꯅꯤꯡ ꯂꯩꯀꯥꯏ, ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯟꯇꯤ ꯍꯨꯏꯀꯞ, ꯇꯣꯝꯕ ꯌꯥꯏꯔꯤꯄꯣꯛ, ꯅꯥꯎꯔꯦꯝ ꯕꯤꯃꯣꯂꯥ ꯗꯦꯕꯤ ꯀꯛꯆꯤꯡ, ꯇꯈꯦꯂꯦꯝꯕꯝ ꯕꯤꯃꯣꯜ ꯁꯤꯡ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ, ꯀꯣꯏꯖꯝ ꯔꯨꯃꯦꯁ ꯁꯤꯡ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕ, ꯑꯣꯀ꯭ꯔꯝ ꯄ꯭ꯔꯦꯃꯤꯂꯥ꯫ ꯑꯄꯣꯛꯄ ꯈꯨꯔꯨꯝꯕꯒꯤ ꯄꯥꯎꯖꯦꯜ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯄꯠꯌꯥꯏꯗ ꯏꯪꯅ ꯆꯤꯛꯅ ꯉꯥꯟꯊꯣꯏꯔꯤꯕ ꯏꯕꯨꯙꯧ ꯈꯨꯃꯟ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯒꯤ ꯍꯔꯥꯎ ꯁꯛꯁꯦꯜ ꯇꯝ ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯖꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯇꯥꯡ 13 ꯊꯥ 3 ꯏꯪ 2022 ꯁꯖꯤꯕꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯊꯥꯡꯖ ꯅꯨꯃꯤꯠꯇꯒꯤ ꯍꯧꯖꯔꯒ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯍꯔꯥꯎꯖꯔꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯪꯂꯩꯄꯥꯛ ꯏꯔꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯈꯨꯃꯟ ꯌꯦꯛꯁꯂꯥꯏ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯟ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯤꯖꯥ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯂꯦꯡꯕꯤꯔꯛꯅꯅꯕ ꯄꯥꯎꯖꯦꯜꯖꯔꯤꯕ ꯏꯕꯨꯙꯧ ꯈꯨꯃꯟ ꯑꯄꯣꯛꯄ ꯀꯃꯤꯇꯤ ꯇꯣꯛꯄ ꯆꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣ ꯈꯦꯂꯦꯟꯗ꯭ꯔꯣ ꯃꯩꯇꯩ ꯇꯣꯛꯄ ꯆꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏ꯫ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯗ꯫ ꯌꯦꯡꯉꯨꯅꯦ, ꯅꯪꯅ ꯁꯨꯔꯨꯞꯂꯤꯕ ꯐꯤꯁꯤꯡꯁꯤꯕꯨ ꯀꯃꯥꯏ ꯁꯨꯔꯤꯅꯣꯕ? ꯂꯪꯇ꯭ꯔꯤꯛꯀ ꯂꯪꯅ ꯊꯝꯃꯒ ꯃꯅꯝꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯕꯅꯦ꯫ ꯅꯠꯇꯦ, ꯅꯍꯥꯟꯒꯩꯅ ꯀꯃꯥꯏ ꯁꯨꯒꯦꯕ? ꯑꯗꯨꯒ ꯉꯁꯤꯒꯤꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ? ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯍꯥꯏꯕ? ꯑꯗꯨꯕꯨꯔꯣ, ꯑꯩꯗꯤ ꯉꯍꯥꯟꯒꯩ ꯈꯪꯉꯨꯗꯦ꯫ ꯑꯔꯨꯕ ꯗꯤꯇꯔꯖꯦꯟꯠ ꯄꯥꯎꯗꯔꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯐꯤꯁꯨ ꯁꯣꯛꯍꯟꯗꯦ, ꯌꯥꯝꯅꯁꯨ ꯅꯥꯜꯂꯤ, ꯑꯗꯨꯒꯅꯦ ꯃꯅꯝꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯍꯣꯏꯅꯦ, ꯑꯩꯅꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ, ꯅꯍꯥꯟꯒꯩꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦꯅ꯫ ꯍꯥꯏ, ꯃꯇꯨꯡꯗꯁꯨ ꯑꯔꯨꯕ ꯗꯤꯇꯔꯖꯦꯟꯠ ꯄꯥꯎꯗꯔ ꯈꯪꯉꯦꯗꯅ꯫ ꯃꯣꯏ ꯇꯥꯃꯣꯁꯤꯃ ꯑꯁꯦꯡꯕꯃꯛꯅꯤ꯫ PS ꯀꯦꯃꯤꯀꯦꯜ ꯏꯟꯗꯣꯔ ꯑꯃꯁꯨꯡ PS ꯏꯟꯇꯔꯄ꯭ꯔꯥꯏꯁ ꯑꯅꯤꯅ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯔꯤꯕ ꯑꯔꯨꯕ ꯗꯤꯇꯔꯖꯦꯟꯠ ꯄꯥꯎꯗꯔ, ꯃꯁꯤꯒꯤ ꯃꯜꯇꯤ ꯏꯟꯖꯥꯏꯝ ꯐꯣꯔꯃꯨꯂꯥ ꯑꯁꯤꯅ ꯐꯤꯗ ꯄꯛꯂꯤꯕ ꯑꯃꯣꯠꯄ ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯂꯧꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯤꯔꯣꯜꯁꯤꯡꯁꯨ ꯃꯆꯨ ꯀꯣꯛꯍꯟꯗꯕꯇ ꯅꯠꯇꯅ ꯂꯪꯅ ꯉꯥꯟꯊꯣꯛꯇꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯝꯕ ꯉꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯣꯛꯍꯟꯗꯅ ꯊꯝꯕ ꯉꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯤꯡꯗꯤ 1 kg ꯗꯤꯇꯔꯖꯦꯟꯠꯗ 3 ꯂꯤꯇꯔꯒꯤ ꯕꯛꯀꯦꯠ ꯑꯃ ꯂꯦꯝꯅ ꯍꯥꯞꯆꯒꯅꯤ꯫ 3 kg ꯗꯤꯇꯔꯖꯦꯟꯠꯗ ꯂꯤꯇꯔ 13ꯒꯤ ꯕꯛꯀꯦꯠ ꯑꯃ ꯂꯣꯏꯅꯅ ꯂꯦꯠ ꯀꯣꯚꯔ ꯑꯃꯁꯨ ꯂꯦꯝꯅ ꯍꯥꯞꯆꯒꯅꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯒꯅ ꯂꯤꯇꯔ 10ꯒꯤ ꯕꯛꯀꯦꯠ ꯑꯃ ꯑꯣꯏꯅ ꯍꯥꯞꯆꯒꯅꯤ꯫ 5 kg ꯗꯤꯇꯔꯖꯦꯟꯠꯗ ꯂꯤꯇꯔ 10ꯒꯤ ꯇꯕ ꯑꯃꯁꯨ ꯂꯦꯝꯅ ꯍꯥꯞꯆꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯗꯤꯇꯔꯖꯦꯟꯠ ꯀꯦꯛꯁꯨ ꯐꯪꯕꯤꯒꯅꯤ꯫ ꯉꯁꯤꯃꯛ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯔꯨꯕ ꯗꯤꯇꯔꯖꯦꯟꯠ ꯄꯥꯎꯗꯔ, ꯊꯧꯕꯥꯜ ꯑꯊꯣꯛꯐꯝ ꯑꯋꯥꯡ ꯂꯩꯀꯥꯏ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯌꯨ 8787886927 ꯅꯠꯇ꯭ꯔꯒꯅ 7005879624꯫ Siri Siri Garochandraya Nama Siri Laisram Gyaneswar Singhana Mahaki Nuksizaraba Imung Manung Amadi Marup Mapang Khwai Punamapu Thadok Piramlaga Haukiba Tang Ahum Tha Mari English Singhani Kungani Thoi Sajibugi Nini Panba Nomaizing Numita Siri Guru Gi Kripadagi Ishwargi Khuyada Changjakre Chaliba Tha Sigi Tang Taret English Singhani Kungani Thoi Sajibugi Taruni Panba Sagol Se Numita Asti Sanjay Lokacharaga Lakliba Tang Taramanga Tha Mari English Singhani Kungani Thoi Sajibugi Taramarini Panba Irai Numita Swadadin Thokli Numit Asida Laikhidrabagi Atma Santi Gidamak Ngamjaba Hai Laikharadang Siri Hari Gi Charanda Hari Sankritan Galoinena Kachagadauri
Upalakyasida Brahman Vaishnava Halaman Ipai Palima Ibir Amadi Marumapang Kwai Punamana Matam Chana Lingbiraktuna Harinam Sarvan Taubiranaba Laikhidrabaga Tinabiramba Imung Manunadi Sakhang Jahudraba Singda Diamond Radio Gimateng Laujaraga Pauze Lasi Pijari Pauzen Jariba Laisram Ombi Borni Devi Apopi Laisram Ombi Babita Devi Loinabi Moirang Them Ombi Gauri Devi Manembo Laisram Balesor Singh Manaunupa Laisram Clinton Singh Machanupa Laisram Kennedy Singh Machanupa Khangabok Sorok Wangma Lekai Lakle Inspector Ahan Babakta Inspector Tayai Tabiri Basingu James Hagrizam Taram Chobulina Ikok Nona Kurumjari Nasi Upudan Luxury Inspector Tayai Chahungo Mafutari Chubataka Sanduk Charibatoro Masi Wakal Sagachaba Wari Paringaman Masidi Hingliba Amadi Lakidriba Kanagumbaga Mari Lenizati Karigumba Dona Tabi Bamatam the Kanagumbaga Mari Lady Haina Kanbi Batarabadi Madudala Puaka de Queen Lojabamjaro Karam Togi Haduna Natamoy Adu Tak Tak Nikpagi Mohuta Patanunda Tokpagi Pau Tabalak Natro Nakoilu in a Kangi Nasagi Ojaba Timandana Nasagi Hek Pokminariba Nakoi E Mari Oriba Nakoi Nabung Pau the Mitopkum the Kanbangamba Ningonchi Nakoina Pamalan Tumpamoto Loina Pigan Maduki Pendra Shayu Haksangi Karamba part Haksangi Karamba Saruk Yolaga Nakoida Peshaw in a Piroki Hayo Nakoi Peshakia Pagi Hayo Nakoina Mapamasida Libasi Ona Twin Aina Kamba Adiga Ipuriba Lake Kidabaki Pau to Taraga Nakoi Noctuna Lake Manatro Nakoina Sagali Nakoigi Manglanado Soida Tungangani Kariswaruno Inama Wakanama Lana Sakidoreda Wakanama the Lana Sakibanati Aibu Badanam Piraga Kairolikai Sida Kairolikai is the Aibu Badanam Piraga Karishunataba Igi stop Amana Aibu Yum the Tungan Power Mahaki Gari Tunguna Aina Laki Bagidama Nakoina Lekai is the Santuko Nakoina Kalibo Canado Aidi Adum Wakan Kanmanati Miwe Aduna Ingon the Kalambo Wakan Mado Aina Kamungamti Adubu Ai Magnati Adum Wakando Kan Kibalati Ai Nahana Satki Harabadi Sahi Ani Shorpumatamda Nanginabung Tatutana Atopalam Lan Bamgi Manaka Salaga Luhung Hyongduna Ayum Kai Palaga imitate Saurambi Soiri Base Ai Nati Nako Yang Bro Maduki Chesang Purama Yang Bro Kada Sakra Ebecto Say Yango Stay home Yango say Doctor Kanano Yango say Maming Lera Doctor Naibane I want a soy Bakanimata like the Adubo Aina Nakoi Nabung the Yamusi Matam Daddy Mahana Sungayaba Kobalakiti Adubo Mahaka Ego Waris Hanabat Asukuira Matam si High Doctor Asukuira Matam si Hydriga Mahana Ingonda Mahak test over Madu the Mangona Swerak Padigi Madu the Mangona Swerak Padigi Mana Mapai Badu Uibu Fanglaroi Kalubadigi Numit Adu the Giu Takibane I do not Mahang Ingon Hariban Adubo I Sagi Sigimoni Imiti Sai Odra Carito Bugi Imiti Sai Odrabadi Sagi Sigimo we had the bro I Nakwigumanati Ozoi Takaragidama Yum Kai Palapunati I Yumpan Kibayai Nakoina Kanana so I want the yet Pangam I know Pasi Pandre had any divorce over there Kanana sitting at the Ballet Supreme Court I have a pity Nupam can be Maka kind of the Makwini Sanar Drabadi divorced away Madu the Kanana yet Kadabanati I Ishaki Ujabatirabadi Madugi Kontando I localamani Nakoina Masida Ibu late in Otto Aduka Lekai is the Pau Kratam Chenda Madu Katanatana Madu Katanatan Nakoina I get Nupamaka Kazaki on Senakiba I got Kazaki Waris Sanakib I get Lemina Kiba Kudimak Nakoina Luina Tazaki Matani Natra Nakoina Luina Tazaki Natro Nakoina Pamalan Tundo Luina Pigan Karishuarugan Nabungasina Parapa Si Mamusung Sang Bagilang Taya Sida Mana Hingmane in a public base Masoid in Hinglakani Mag soid in a lakan Nakoina Kaliba
ꯑꯩꯒ ꯅꯈꯣꯏꯒꯤ ꯇꯥꯃꯣꯒ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯣꯏ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯣꯏ ꯀꯔꯤꯅꯣ ꯇꯧꯕꯤꯗꯨꯕꯣ ꯃꯌꯥꯝ ꯍꯣꯁꯄꯤꯇꯥꯜꯅꯦ ꯍꯥꯏꯕ ꯀꯥꯎꯔ ꯃꯥꯜꯂꯦ ꯌꯥꯝ ꯂꯥꯡꯈ꯭ꯔꯦ ꯀꯩꯅꯣ ꯁꯤꯗ ꯂꯥꯛꯑꯒ ꯌꯨꯝꯗ ꯈꯟꯅꯕꯤꯔꯨꯔꯣ ꯁꯤꯗ ꯈꯟꯅꯕꯤꯔꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯇꯧꯏꯗꯨꯕꯣ ꯁꯤꯗ ꯒꯪꯒꯥ ꯍꯥꯏꯕꯗꯨ ꯌꯥꯎꯕꯤꯕ꯭ꯔꯣ ꯌꯥꯎꯖꯔꯤ ꯁꯣꯝꯗ ꯈꯤꯇꯪ ꯊꯨꯖꯟꯕꯤꯔꯛꯑꯣ ꯄꯦꯁꯦꯟꯗꯣ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯁꯣꯝꯗ ꯁꯣꯏ ꯑꯝꯇ ꯇꯧꯒꯗꯕꯅꯤ ꯑꯝꯇ ꯆꯪꯁꯟꯕꯤꯔꯛꯑꯣ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ 이제 시디 피범 ям 루레 그만이 동니 이놈의 시디 모응 아마 더러미 얌 사티름이 그만이 동니 에코이 그만이 동시게 짤러러시라 헤이 이봉나 시다 이래 시베 짱버 坑등에 내려가 에코이는 미와 따링해지라 뭐 에코이 샷크르디 뭐 미기 모망도 퍼져디니 그리노니 나 비가 다스나더나 그라 깝더나 걷더나 그라 떠오니 노이보 라오네 가리가리 녹다 한곳이 라오네 ꯑꯩꯅ ꯃꯔꯝ ꯑꯣꯏꯕꯗꯒꯤ ꯃꯦꯗꯝ ꯒꯪꯒꯥ ꯅꯪꯅ ꯋꯥꯐꯝꯗ ꯇꯥꯔꯕ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯈꯛꯇ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯨꯛꯇꯪ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯌꯦꯡꯈꯤ ꯂꯥꯎꯃꯤ ꯅꯣꯏꯕꯣ ꯀꯔꯤꯅꯣ ꯅꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯍꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯗꯅ ꯀꯔꯤꯃꯠꯇ ꯀꯥꯟꯅꯔꯔꯣꯏ ꯍꯧꯖꯤꯛꯇꯤꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯏꯇꯤꯡ ꯇꯤꯡꯅꯅꯦ ꯏꯅꯝꯃꯒꯤ ꯃꯅꯥꯛꯇ ꯀꯞꯁꯟ ꯂꯥꯎꯁꯟꯅꯗꯅ 이bun부네 타모이세는 코너주는 치제 해봐도 웃박이 맡아 오마 따라바니네 헤이 영어세 란통기와 로이나 도시 아두아다두 로이 도시세 아이코이네 가란 하우이드나 행와이 마차바 여러버수 야우드러버수 마코이니네 그냥 코이나 바니기 다송나 파락다나 그냥 코이나 바니기 아시디기 hingasu yamna babu oiraroiba se ai waige akhoi humna toribo mongse loina khangkre pumnamaksi ngaiko nangna na koigi kari founder hai bro principal hai bro adana tro jina nangna chawari sari hai dubo mani che aina ne founder du chalaga nahanuma makoigi staff amaga gari tungaga akoigi thongkana kumakpado मधुगी वारी दुने करीने अइने खरे हेंजना अइने तमुबने अंगांगी फी थीबे चपदा अदुदगी स्कूल द करीनो खरे एक्शन तौने इना हाइकिबने बा मानो जे हाइरमी बियामदो वादो लोइने खंगे बा माता लोट पे याद्रे मिचे ओइने खंगे अदु खक्तसु नथि अखोइ तमो जोने गांगी बा महाकी वॉइस रिकॉर्ड अदुदसु अखोइ ओहम तानरगा इंखोल पामी लौ दगे करीनो मागी पंगपम तो पुजि पामे ना हारी दु उद्रो पुनमक्सी लोइना खंख्रे इचे आइगी वादी हानागी मतांगसी खरा हान्टोबन फानी फिबमसी लोइना फेलो सले एखोबने उखो लौ पाम्बा मबुंबु नुसीदा भाइबदो सोइदना तारन करीनो अरे अरे पुथोक्तना ने आइगी वादी हानागी मतांगसी खरा उन अवाइना कुपसिनबगुम कुपसिलगने इबुंग सिगे थवाई कनबो हनबदा खरा हेना थवाई ऑप्शन खरा कपसन लॉक्सन खरा तोरुना पाने खाली yang langsang aku hujukti mana mani naik wafam se adu ada karim tali gua dana hekta satana lo ina magi mana ta hekta kapsan nak sana ta to silo hujuksu karim phibam henja le bana tro sile ne wayam ne kana ro ko bi lo in ko yam na pambi adu ne oi jaw tang thibi man ke ni lo chang chang chilo lo ni noi bo lo chang chilo som na tro नखोइने सन्ने हो हमदि थोनो नुसिने रिजन नखोइने मरम मरगे स्कूल द पाउ तमसिना मदुन मरम मरगा गंगा अमदि एगी आई खोइने गी पुनसिदा पन मसु पिकिबा नखोइगी पुक्चेल अंगापा चुम्मी अमरम आइने गंगा पोपा गंगा बुनुक्सी करम नदी पामलो महाकी इंग तपलबा महाकी लेमजनिंगाई ओरबा महाकी साजत ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯄꯥꯝꯖꯈꯤꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯈꯤꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯣꯛꯀꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯨꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯨꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯐꯔꯦ ꯌꯦꯡꯕ ꯇꯥꯔꯦ
ꯐꯤ ꯇꯥꯏꯕꯪ ꯁꯦꯝꯃꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯗꯤ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯍꯟꯕꯤꯒꯅꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯂꯧꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯕꯤꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯕꯤꯌꯨ ꯅꯪꯗꯤ ꯌꯨ ꯉꯥꯎꯕꯅꯦ ꯅꯪꯗꯤ ꯌꯨ ꯊꯛꯄꯅꯦ ꯅꯪꯅ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯅꯃꯤꯠꯇ ꯅꯆꯥ ꯎꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯌꯨꯗ ꯂꯥꯏꯆꯨꯈꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯐꯝ ꯑꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯗꯤ ꯇꯥꯃꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯅ ꯉꯁꯤꯗꯤ ꯃꯆꯥ ꯌꯥꯎꯗ꯭ꯔꯕꯁꯤꯡꯕꯨ ꯃꯆꯥ ꯌꯥꯎꯍꯟꯕ ꯉꯝꯃꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕ ꯀꯌꯥ ꯃꯆꯥ ꯃꯃꯤꯠꯇ ꯎꯍꯟꯕ ꯉꯝꯃꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯄꯥꯏꯕ ꯅꯠꯇ꯭ꯔꯕꯁꯨ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯌꯣꯟꯗꯨꯅ ꯏꯕꯥꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯅꯅꯕ ꯍꯣꯠꯅꯕꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯅꯣꯡꯃꯇ ꯇꯥꯕꯤꯈꯤꯗꯦ ꯅꯣꯡꯃꯇ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯂꯨꯝꯅ ꯂꯧꯕꯤꯈꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯨ ꯊꯛꯄ ꯍꯦꯟꯖꯤꯜꯂꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯥꯃꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯏꯅꯒꯗꯧꯔꯤꯕꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯇꯥꯃꯣꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯂꯩꯇꯦ ꯑꯩꯅꯁꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯟꯕ ꯂꯩꯇꯦ ꯑꯩ ꯇꯥꯃꯣ ꯅꯠꯇꯅ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯈꯟꯈꯤꯕ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯏꯅꯃ ꯀꯔꯤ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯄꯨ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯒꯦ ꯏꯅꯃ ꯀꯣꯛꯁꯟꯈꯤꯕꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯡꯅꯔꯤ ꯃꯁꯥꯗꯒꯤ ꯆꯈꯥꯎ ꯃꯅꯨꯡꯗ ꯇꯦꯡꯊꯣꯛꯇꯨꯅ ꯍꯨ ꯄꯨꯝꯅꯃꯛꯇꯤ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯟꯅ ꯍꯨ ꯑꯁꯤ ꯊꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ICUꯗ ꯂꯩꯔꯤ ꯀꯔꯤ ꯊꯣꯛꯂꯒꯕ ꯃꯍꯥꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯕ ꯉꯝꯗꯦ ꯏꯅꯃ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡ ꯏꯅꯃ ꯑꯩꯅ ꯉꯥꯛꯄꯤꯌꯨ ꯑꯉꯥꯡꯁꯤꯡ ꯅꯣꯏꯁꯨ ꯍꯥꯏꯌꯨ ꯈꯔ ꯍꯥꯏꯌꯨ ꯏꯅꯃ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯉꯥꯛꯄꯤꯌꯨ ꯏꯅꯃ ꯇꯥꯃꯣꯅ ꯌꯨ ꯊꯛꯇꯅ ꯁꯨꯝ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯁꯦ ꯀꯔꯝ ꯆꯥꯎꯔꯨꯔꯦꯕ ꯑꯗꯣ ꯏꯅꯃ ꯁꯤꯗꯒꯤꯗꯤꯅꯦ ꯏꯅꯃ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯀꯔꯤꯃꯇ ꯁꯤꯟꯕ ꯂꯩꯔꯔꯣꯏ ꯏꯅꯃ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯇꯥꯟꯅꯔꯒꯅꯤ ꯏꯅꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯁꯤ ꯏꯅꯃ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯆꯨꯝꯕꯅꯤ ꯏꯅꯃ ꯏꯆꯦ ꯑꯅꯤꯃꯛꯅ ꯂꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯑꯩꯈꯣꯏꯅꯅꯦ ꯂꯪꯖꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯏꯅꯃ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯔꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯃꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯃꯥꯗ ꯑꯩꯈꯣꯏꯅ ꯈꯟꯈꯤꯕ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕꯁꯤꯡ ꯑꯗꯣ ꯏꯅꯝꯃꯅ ꯈꯔ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅꯦ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯅꯈꯣꯏꯗ ꯑꯩꯅ ꯀꯔꯤꯁꯨ ꯂꯥꯟꯅ ꯈꯟꯕ ꯂꯩꯇꯦ ꯅꯈꯣꯏꯗ ꯈꯖꯤꯛ ꯋꯥꯔꯧꯈꯤꯕ ꯈꯛꯇꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯟꯅ ꯂꯧꯔꯒ ꯑꯩꯒꯤ ꯀꯥꯟꯅꯕꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤꯕꯁꯦ ꯀꯥꯟꯅꯕ ꯈꯛꯀꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯕ ꯃꯗꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯔꯥ ꯑꯗꯨꯒ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯗꯨꯅꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯩꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯅꯈꯣꯏꯅ ꯍꯥꯏꯖꯔꯒ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯪꯖꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯍꯥꯏꯖꯒꯗꯕ ꯃꯤ ꯑꯗꯨꯗꯤ ꯌꯦꯡꯉꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯄꯨꯟꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯔꯤꯕꯁꯤ ꯌꯦꯡꯉꯣ ꯍꯤꯡꯕ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯂꯪꯇꯥꯏꯗ ꯌꯦꯡꯉꯣ ꯅꯈꯣꯏ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯅꯃꯤꯠꯅ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤꯗꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯈꯣꯏꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯅꯈꯣꯏ ꯑꯗꯨꯃꯛ ꯇꯧꯋꯣ ꯑꯗꯨꯒ ꯑꯩ ꯅꯈꯣꯏꯅ ꯄꯥꯝꯕ ꯅꯈꯣꯏꯅ ꯅꯤꯡꯕ ꯄꯨꯝꯅꯃꯛꯇ ꯊꯨꯡꯍꯟꯒꯦ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇꯪ
마기 뿐시부 아무튼 할란비요 너코이엄나 너코이 따마 쪽이 뿐시부 아무튼 할란비요 용아오라바수 ngau스노 우탁라바수 탁자노 아이디 마부 타독도나 짤로에 마부 타독도나 짤로 아두가 너코이 홈바시마디 카모 그리고 라이박 티드나 너코이기 따마 쪽나 레키다바 통라바 너코이나 빠바 lau 인콜 뿌나바 너코이 닝원 어홈나 사이엔 가이나나바 뿌나바 클로 너코이나 나마로이나 빤가니에 너코이나 로이나 나마 빤가니에 아이디 인콜 lau 눅시바기 레이바 나테 너코이기 따모부 눅시바기 너코이기 따모기 뿐시부 눅시바기 너코이기 따모가 아이가 레이나바 뿐시기 아생부 눅시바기 마리 아도 ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯅꯈꯣꯏꯅ ꯂꯧ ꯏꯪꯈꯣꯜꯗ ꯀꯔꯥꯝꯕꯒꯨꯝ ꯑꯩꯗꯤ ꯂꯧ ꯏꯪꯈꯣꯜꯗ ꯀꯔꯥꯝꯗꯤꯌꯦ ꯂꯧꯑꯣ ꯅꯈꯣꯏ ꯂꯣꯏꯅ ꯂꯧ ꯑꯗꯨꯕꯨꯅꯦ ꯅꯈꯣꯏ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇꯪ ꯍꯜꯍꯟꯕꯤꯌꯣ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅ ꯆꯠꯈꯤꯒꯦ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯅꯣꯃ ꯅꯈꯣꯏꯗꯒꯤ ꯂꯥꯞꯅ ꯂꯩꯈꯤꯒꯦ ꯌꯦꯡꯉꯣ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯤ ꯅꯈꯣꯏꯗꯒꯤ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯕ ꯏꯅꯝꯃꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯨꯔꯨꯝꯖꯔꯤ ꯏꯅꯝꯃ ꯏꯅꯝꯃ ꯌꯥꯔꯦ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯒꯗꯕ ꯅꯠꯇꯦ ꯅꯈꯣꯏꯅ ꯈꯨꯔꯨꯝꯒꯗꯕ ꯃꯤꯗꯨꯗꯤ ꯌꯦꯡꯉꯣ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯍꯨꯝ ꯑꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯃꯅꯕꯨ ꯃꯊꯪ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯆꯩꯅꯥꯁꯤ ꯄꯨꯝꯅꯃꯛꯅ ꯄꯤꯕꯅꯤ ꯃꯈꯣꯏꯗꯤ ꯂꯥꯟꯗꯕꯅꯤ ꯐꯔꯦ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯗꯕ ꯂꯩꯕ ꯖꯥꯠꯂꯥ ꯀꯔꯤꯅꯣ ꯇꯨꯃꯤꯟꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯨ ꯖꯥꯠꯂꯥ ꯈꯪꯗꯦꯗ ꯀꯦꯁꯀ ꯂꯥꯛꯇꯕꯁꯤꯅ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤꯗꯀꯣ ꯇꯨꯃꯤꯟꯅ ꯆꯪꯒꯦꯀꯣ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯑꯩꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯨꯇꯤꯗꯣ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯗꯅ ꯑꯝꯇ ꯌꯦꯡꯒꯦ ꯂꯩꯅꯥꯁꯦ ꯌꯥꯝꯅ ꯐꯕ ꯅꯠꯇ꯭ꯔꯤꯀꯣ ꯃꯥꯛꯁ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗꯅꯦ ꯀꯨꯝꯍꯩ ꯇꯥꯅꯦ ꯍꯥꯏꯖꯤꯟ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯦꯁ ꯑꯁꯤ ꯃꯁꯤꯡ ꯅꯣꯡꯃ ꯍꯦꯟꯒꯠꯂꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯀꯦꯁ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯂꯩꯅꯥꯁꯤ ꯌꯥꯝ ꯀꯟꯅ ꯍꯦꯟꯒꯠꯂꯦ ꯍꯥꯟꯅꯒꯤ ꯁꯦꯀꯦꯟꯒꯤ ꯑꯣꯏꯕ ꯗꯦꯜꯇꯥ ꯚꯦꯔꯤꯌꯟꯁꯨ ꯃꯍꯥꯔꯥꯁꯇ꯭ꯔꯅꯤ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯅꯤꯅ ꯌꯥꯝ ꯀꯟꯅ ꯂꯩꯅꯥꯁꯤ ꯍꯦꯟꯒꯠꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯏꯁꯩ ꯇꯧꯕ ꯑꯣꯏꯔꯣ ꯂꯤꯂꯥ ꯇꯧꯕ ꯑꯣꯏꯔꯣ ꯂꯝꯕꯤꯗ ꯆꯠꯄ ꯑꯣꯏꯔꯣ ꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯔꯣ ꯏꯠꯁ ꯑꯦꯟ ꯑꯦꯕ꯭ꯔꯤ ꯑꯣꯜ ꯐꯪꯁꯟꯁꯤꯡꯗ ꯀꯅꯥꯃꯇ ꯃꯥꯛꯁ ꯎꯞꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤ ꯑꯩꯕꯨꯗꯤ ꯈꯔ ꯃꯥꯛꯁ ꯎꯞꯄꯦ ꯇꯦꯗꯤ ꯃꯥꯛꯁꯦ ꯁꯨꯡꯎꯞ ꯎꯞꯇꯦ ꯑꯗꯣ ꯃꯥꯛꯁꯇꯣ ꯇꯦ ꯈꯔ ꯎꯞꯄꯤꯌꯣꯕ ꯇꯦꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤ ꯑꯩꯗꯤ ꯑꯉꯥꯎꯕꯤꯒꯨꯝ ꯁꯣꯔꯣꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤꯀꯣ ꯇꯦ ꯐꯥꯒꯤ ꯇꯧꯅꯨ ꯃꯥꯛꯁꯇꯨ ꯈꯔꯒ ꯎꯞꯄꯤꯌꯣꯕ ꯍꯣꯏ ꯑꯗꯣ ꯑꯩꯁꯨ ꯑꯩꯅꯤ ꯅꯪꯅ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ खर चेक्सिना लयो मी पुनम मतमदने नंग खक्ता चेक्सिन मनतना मिया पुनमुतसु मसिगे अवेयरनेस पिगदम दे अखोगी दि थौनी दना लैना सिलाक्सिन बहनबदा पुलिस डिपार्टमेंट लौके बथौरा पुनम दे मीने सिंथा बिद्रबसु आई पुलिस पर्सनल नमोन आई पुलिस डिपार्टमेंट द थबक तोबो मी मोइन आइना पुलिस डिपार्टमेंट द थबक तोबिरि बबनमबो इकाय खुम बखर लई तंफा सेंगमने अखोई पुनमक चेक्सिनगदबनि चेक्सिन बाहायबिसिना ख्वाइदगी अफबा लंबी अदुगा वैक्सीन डोज अहानबा अमदि अनिसुबा निंथीजना कापथोकदबनि अदु नंगिदि वैक्सीन लोइना सुरय हायदैने ते आइगिदि वैक्सीन लोइना सुखरे ते हायगिबा सुरब्रो ऐसे सुरे
타자키드레다 테 아한마 까바디 타이 아니수바디 까빠 타홍데고 그이노니 안강 무사로 이거 아이나 하시는 능 타자드리고 sir 아무튼 상자라고 야가들 sir 아이 고나 돌아기 가란 넘어 정이 마네 에이 이사마 karan kapur isama ay gamay ay sang sir kedore sir ay na haijabado sir ko so yanung hulak pani na thamo ise leiba ngamdaba sir aduna maram oraga isor gi karino thogal khara so tawbagi kari tawbagi ay bo sir ay na haijabado gomai keno ko habiadro kedore heno atay gina ate da sir isam na ay sa yom da matam nini humne kadang jasaro ke Christmas ero kwa sige ay ko ge jonrai ga ay ge marketing ga taw ba yana na ba halak pa sa tamelo ndagi ko yung sa kabak mayam le rake de sir marutong mo yawro su kabak kuma dum khream le rake de sir kay no hasibo marutong mo yawro su kabak mayam le rake ba na te de sir hoje marutong dra ke am tong do no sir hoje tong mo maru di pura kabak ki maru ni da adugi sarak sa kabak tu da dum kabo khela ge ro ma sa ba se ba singju sa ba se ro gi matak da sojal ge sa ba se ya ba da yong sak ama de khoi manipuri sing de yong sak de yam sa nei de ko sa yare tin bu yo le na ngang gi fa ga ni sa ai so de yaw jar ka ni de sa ado na na no pi jon rai ga so krina ai roi nang ta jene ai khra dum khra taw jar ge taw ni de kaino I really don't know kari. Ado ina te sir. I love you. Kaino na yung I love you haidu bo. Jonai da haidu na tro. Sir na hai abdi artha do han mani de sir. Sir da hai bana te sir. Koi jonai da hai bani de. I really nang te jene. Yare. Nang ne taw toro ko thawak sima ba. Pare. Kari no mita sa kya hino nang bo. Sir 25 the keno oi bani na sir 24 da disat ke khan ba sir yare ayu mata chalo yan yam nungai jare sir thank you so much I really dang ta jene kaino hajibo jonai dis su leitana sum hi bani sir I love you to ri sum ko keno yobi bro ganga yobi bro yauzari kari toro bage kari su pakhaninga leitre adom patient uno ba yaragani patient uno ba yarane ba nungai da chansing nabung du kaise tawdre una ba yarane ai lakchare kaino ina masi sangkre akhoi su sangjan jela o akhoi ta mo ka shi tog dre la o kai da ge che jobi adum yeng lei du bo mina akhoi na khalu base yam na pharam dre ina magi wai kuding da akhoi gi thamoi da ta so na base am nungai tre akhoi su nu pi ni ko ina mana pharunga da ba na mak to wai chi am na nungai ti che chang silo kana roi hauji ti akhoi ta mo choki anau bo ma po edana lao chang silo lao hoi ai chang ba yara tra yarni samai to bi yamna kapsan loksan na to bi biadri ko yamna wana magi bon chiji kalai bani domna thamo shengba aduga adongi puruba gi damo waja baduda taibong mapuna dongi damo geng dunane amona no bo mapong pola bani yam kana disturb to biginu ko pani sir thank you so much sir tamo ganga tamo krihino tamo na
ꯑꯩꯉꯣꯟꯗ ꯄꯦꯟꯗꯗꯅ ꯇꯥꯃꯣꯅ ꯍꯨꯏ ꯊꯛꯆꯟꯕꯤꯔꯤꯗꯨ ꯀꯔꯤꯒꯤ? ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯒꯪꯒꯥ, ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯅꯤꯡꯗꯕꯒꯤ ꯇꯧꯕꯅꯤ. ꯉꯁꯤꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯃꯇꯝ ꯄꯤꯔꯤ. ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯒꯪꯒꯥ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯑꯌꯦꯠꯄ ꯄꯤꯅꯤꯡꯗꯦ ꯒꯪꯒꯥ. ꯇꯥꯃꯣ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯤꯒꯅꯨ. ꯁꯤ ꯑꯩ ꯇꯩꯊꯣꯛꯈꯤ. ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯀꯞꯍꯜꯂꯦ. ꯑꯩꯅ ꯑꯃꯨꯛ ꯐꯨꯝꯁꯤꯗ ꯀꯞꯁꯜꯂꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯤ. ꯁꯤꯗꯒꯤꯗꯤꯅꯦ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ. ꯑꯩ ꯉꯁꯤ ꯐꯥꯎꯕ ꯇꯥꯃꯣꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯌꯦ. ꯑꯗꯨꯒ ꯇꯥꯃꯣ, ꯑꯩ ꯁ꯭ꯀꯨꯜꯁꯨ ꯆꯠꯂꯔꯣꯏ. ꯑꯩ ꯂꯩꯀꯥꯏꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯂꯒ ꯑꯐꯪꯕ ꯊꯕꯛ ꯁꯨꯒꯅꯤꯌꯦ. ꯇꯥꯃꯣꯅ ꯆꯤꯡꯅꯒꯗꯕ, ꯇꯥꯃꯣꯅ ꯄꯥꯝꯗꯕ ꯃꯐꯝꯗ ꯑꯩ ꯆꯠꯂꯔꯣꯏ. ꯒꯪꯒꯥ, ꯃꯗꯨꯅ ꯑꯣꯏꯕ ꯌꯥꯔꯣꯏ. ꯑꯩꯈꯣꯏ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯂꯝꯂꯤꯕ ꯅꯪ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯃꯗꯨꯒꯤ ꯂꯝꯕꯤ ꯇꯣꯉꯥꯟꯗꯅ ꯇꯧꯔꯤꯅꯤ. ꯑꯩꯅ ꯅꯪꯒ ꯂꯥꯞꯅꯕ ꯀꯥꯏꯅꯕ ꯀꯩꯗꯧꯉꯩꯗ ꯄꯥꯝꯗꯦ. ꯑꯩꯅ ꯌꯥꯝ ꯀꯤꯕ ꯑꯃꯈꯛ ꯂꯩꯌꯦ ꯒꯪꯒꯥ. ꯍꯥꯏꯌꯨ ꯇꯥꯃꯣ, ꯀꯔꯤꯅꯣ ꯀꯤꯔꯤꯕ? ꯑꯩꯅ ꯀꯤꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯕ, ꯅꯪꯅ ꯑꯩꯕు ꯃꯤꯔꯥꯏꯔꯝꯕ, ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗ, ꯑꯗꯨꯒ ꯅꯪꯅ ꯅꯌꯨꯝꯗ ꯀꯩ ꯄꯥꯟꯗꯨꯅ ꯅꯆꯥ ꯙꯔꯥ ꯀꯌꯥꯒ ꯂꯣꯏꯅꯅ. ꯑꯗꯨꯕꯨ ꯒꯪꯒꯥ, ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯂꯒꯅꯤ. ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯕ ꯉꯝꯂꯒꯅꯤ. ꯅꯪꯅ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯂꯣ. ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ. ꯑꯩ ꯅꯪꯒꯤ ꯂꯝꯕꯤꯗ ꯇꯁꯦꯡꯅꯃꯛ ꯀꯔꯤꯁꯨ ꯌꯦꯠꯂꯔꯣꯏ ꯒꯪꯒꯥ. ꯀꯔꯤꯅꯣ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯗꯨ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯎꯕꯤꯔꯕꯒꯦ? ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯤ ꯑꯃꯔ? ꯍꯥꯏꯕꯤꯌꯣ. ꯑꯩꯕꯨ ꯑꯣꯏꯖꯕ ꯊꯤꯕ ꯅꯨꯄꯤ ꯑꯃꯔꯣ? ꯑꯩꯕꯨ ꯆꯤꯡꯅꯕ ꯂꯩꯔꯕꯁꯨ ꯋꯥꯍꯩ ꯑꯃꯇꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯕꯨ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕ, ꯑꯩꯕꯨ ꯋꯥꯔꯛꯄꯤꯔꯝꯕ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯄꯥ ꯊꯣꯛꯇ꯭ꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛ? ꯑꯩ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯂꯥꯟꯈꯤꯕ ꯂꯩꯇꯦ. ꯑꯁꯦꯡꯕ, ꯑꯩꯅ ꯇꯥꯃꯣꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯥꯟꯈꯤꯕ ꯂꯩꯇꯦ. ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩꯅ ꯂꯥꯟꯈꯤꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯇꯥꯃꯣ, ꯑꯩ ꯇꯥꯃꯣꯒꯨꯝꯅ ꯍꯨ ꯂꯤꯛꯂꯤꯕ ꯄꯤꯛ ꯊꯟꯅ ꯊꯛꯇꯨꯅ ꯇꯥꯃꯣꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩ ꯁꯤꯈꯤꯕ ꯑꯣꯏꯈꯤꯒꯦ ꯇꯥꯃꯣ. ꯇꯥꯃꯣ, ꯂꯥꯛꯑꯣ ꯏꯆꯦ. ꯂꯥꯛꯑꯣ, ꯅꯣꯏꯁꯨ ꯂꯥꯛꯑꯣ. ꯆꯪꯁꯤꯜꯂꯛꯑꯣ. ꯇꯥꯃꯣ, ꯑꯩꯈꯣꯏ ꯂꯥꯛꯏꯒꯦ ꯇꯥꯃꯣ. ꯇꯥꯃꯣ, ꯀꯔꯤꯒꯤꯗꯃꯛꯇ ꯍꯨ ꯊꯛꯄꯤꯔꯤꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯇꯥꯃꯣꯅ ꯍꯨ ꯊꯛꯄꯤꯔꯤꯕꯅꯣ? ꯅꯈꯣꯏ ꯂꯥꯛꯕ꯭ꯔꯥ? ꯑꯩ ꯏꯆꯜꯁꯤꯡ, ꯑꯩ ꯁꯤꯍꯧꯗ꯭ꯔꯦꯅꯦꯍꯦ. ꯑꯗꯣ ꯂꯧ ꯏꯪꯈꯣꯜꯒꯤ ꯄꯇꯥ, ꯑꯗꯨꯒ ꯑꯩꯒꯤ ꯂꯧꯐꯝ, ꯑꯩꯒꯤ ꯌꯨꯝꯐꯝ ꯄꯨꯝꯅꯃꯛꯀꯤ ꯆꯦ ꯆꯥꯡꯗꯣ ꯑꯩꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯕ ꯇꯔꯪ ꯎꯄꯨꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕꯅꯤ. ꯀꯔꯤ ꯗꯔꯀꯥꯔ ꯂꯩ? ꯑꯩꯅ ꯁꯣꯏ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯂꯩꯔꯁꯨ ꯂꯧꯔꯣꯡꯁꯪꯗ ꯆꯠꯂꯣ. SDOꯒ ꯇꯥꯟꯅꯔꯒꯅꯦ ꯀꯔꯤꯅꯣ ꯆꯦ ꯆꯥꯡꯗꯣ ꯅꯈꯣꯏ ꯂꯥꯡꯁꯤꯜꯂꯣ. ꯑꯗꯨꯒ ꯑꯩ ꯁꯣꯏ ꯇꯧꯔꯒꯦ. ꯏꯆꯜꯁꯤꯡ,
ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯗꯕ ꯅꯕꯨꯡ ꯑꯃ ꯑꯣꯏꯔꯨꯕꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯀꯔꯤꯅꯣ ꯇꯥꯃꯣꯆꯧ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯋꯥꯐꯝꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯑꯩ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯕ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯑꯩꯅ ꯉꯝꯗ꯭ꯔꯦꯗꯅ ꯑꯩꯁꯨ ꯏꯃꯤꯠꯇꯩ ꯆꯥꯎꯗ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯏꯁꯥꯗ ꯑꯁꯣꯏꯕ ꯍꯥꯏꯕꯗꯣ ꯂꯩꯔꯝꯕꯗꯒꯤꯅꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯅ ꯅꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯇꯅ ꯑꯩ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯆꯜꯁꯤꯡ ꯑꯩ ꯌꯨ ꯊꯛꯑꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯈꯥ ꯇꯥꯔꯛꯄ ꯌꯨ ꯊꯛꯑꯣꯏ ꯑꯩꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯕꯗꯤ ꯅꯈꯣꯏꯗ ꯂꯧ ꯏꯪꯈꯣꯜ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩꯁꯦ ꯈꯪꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯅꯈꯣꯏꯅ ꯄꯥꯝꯕꯗꯣ ꯅꯈꯣꯏ ꯂꯧꯔꯣ ꯄꯨꯝꯅꯃꯛ ꯌꯦꯟꯅꯔꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯝꯃꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯃꯆꯥ ꯅꯤꯉꯣꯜꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯗꯅ ꯐꯔꯦ ꯂꯣꯏꯅꯃꯛ ꯅꯈꯣꯏꯅ ꯂꯧꯖꯔꯣ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏꯀꯣ ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯔꯔꯣꯏ ꯀꯔꯤꯅꯣ ꯇꯥꯃꯣꯆꯧꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯕ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯄꯨꯝꯅꯃꯛ ꯇꯥꯃꯣ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯀꯩꯗꯧꯕꯒꯤ ꯌꯥꯔꯦ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯂꯥꯟꯈꯤꯕ ꯂꯩꯇꯦ ꯂꯥꯜꯂꯤꯕꯗꯤꯅꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ ꯅꯈꯣꯏꯁꯨ ꯏꯪꯈꯣꯜꯗꯣ ꯅꯈꯣꯏ ꯂꯧꯔꯣ ꯑꯗꯨꯒ ꯒꯪꯒꯥꯁꯨ ꯃꯍꯥꯛꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯁꯅꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯈ꯭ꯔꯔꯣ ꯅꯈꯣꯏꯗꯁꯨ ꯑꯩꯅ ꯌꯦꯠꯂꯔꯣ ꯀꯔꯤꯅꯣ ꯇꯥꯃꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯔꯧꯕꯤꯔꯤꯕ꯭ꯔꯣ ꯑꯩ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯩ ꯀꯔꯤ ꯋꯥꯁꯧ ꯍꯥꯏꯕꯒꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯒꯅ ꯃꯩꯒꯤ ꯀꯣꯝ ꯑꯃꯗ ꯃꯩ ꯉꯔꯪ ꯆꯥꯛꯄ ꯀꯣꯝ ꯑꯃꯗ ꯑꯩꯕꯨ ꯂꯪꯁꯤꯟꯕꯤꯔꯛꯑꯣ ꯑꯩꯗꯤ ꯏꯔꯥꯜ ꯂꯩꯇꯕꯅꯤ ꯑꯩꯗꯤ ꯇꯥꯃꯣꯗ ꯂꯥꯟꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯐꯔꯦ ꯇꯥꯃꯣꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩ ꯇꯥꯃꯣꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯑꯩ ꯁꯣꯏꯗꯅ ꯆꯠꯅꯅꯕ ꯇꯧꯒꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕꯤꯒꯦ ꯍꯥꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯃꯣꯗ ꯂꯥꯟꯈꯤꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯇꯥꯃꯣ ꯑꯩꯗꯤ ꯇꯥꯃꯣꯗ ꯂꯥꯟꯈꯤꯗꯕ ꯁꯦꯡꯕꯅꯤ ꯇꯥꯃꯣꯆꯧ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯋꯥꯐꯝ ꯑꯃꯇ ꯀꯔꯤ ꯋꯥꯠꯂꯤ ꯀꯔꯤ ꯄꯥꯝꯃꯤ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯌꯣꯟꯊꯣꯛꯑꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯣ ꯅꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯈꯣꯏ ꯑꯍꯨꯝ ꯌꯦꯟꯅꯒꯦ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯆꯠꯂꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯅꯥ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯀꯔꯝꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯠꯂꯒ ꯍꯪꯉꯨꯆꯣ ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯃꯆꯦꯠ ꯄꯛꯇꯨꯅ ꯌꯣꯜꯂꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯌꯦꯟꯅꯧꯑꯣ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯂꯪꯖꯈꯤꯕ ꯏꯔꯥꯜ ꯑꯃꯈꯛꯇꯪ ꯇꯥꯃꯣꯗ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯏꯔꯥꯜ ꯅꯈꯣꯏꯒꯤ ꯀꯔꯤ ꯏꯔꯥꯜ ꯇꯥꯃꯣ ꯏꯅꯝꯃꯁꯦ ꯀꯔꯤꯃꯇ ꯂꯥꯟꯖꯗꯕꯅꯤ ꯃꯍꯥꯛ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯃꯍꯥꯛ ꯏꯆꯝ ꯆꯝꯅ ꯌꯨꯝꯗ ꯍꯟꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯨꯔꯤꯕ ꯐꯥꯎꯟꯗꯔ ꯑꯗꯨꯗ ꯑꯩꯅ ꯄꯩꯁꯥ ꯊꯤꯕ ꯆꯠꯄꯗ ꯑꯩꯅ खरा का हेंजिन तमसिलगा इनमगा नुपा अदुगा मखोय अनिदा मराल खरा थोंजिनना मखोय अनिगी अरोनबा मरी लेबे याननबा हाइबदी स्कूल अदुदगी मखोय तांथोखरबदी मखोय सोदना मकी इकाय नुक्सी हांगबदगी मरी लेनरकबा नत्रगा तमो अखोयगी पुंसिदि येतनबनी हाइदना अखोयना लाना पाउ तमसिलुबनी तमो अखोयबो मुक्ता गापियो इनमदी करिसु तौजता करी इनम करिसु तौदी नखोयना मफमसिदा लाइबसे
ꯑꯩꯅ ꯍꯨ ꯊꯛꯄꯗꯒꯤ ꯈꯤꯇꯪ ꯐꯔꯛꯄ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯁꯤꯜꯂꯒ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯀꯥꯏꯅꯅꯕ ꯑꯩꯕꯨ ꯁꯤꯕ ꯉꯝꯅꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥ ꯑꯩꯕꯨ ꯁꯤꯕ ꯉꯝꯅꯅꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯀꯅꯥꯃꯠꯇ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯣ ꯁꯔ ꯑꯩꯈꯣꯏ ꯑꯝꯇ ꯆꯪꯖꯔꯒꯦ ꯁꯔ ꯀꯅꯥꯅꯣ ꯁꯔ ꯁꯟꯖꯤꯠ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎꯟꯗꯔ ꯁꯔ ꯀꯔꯤ ꯂꯩꯔꯕꯒꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯒꯪꯒꯥ ꯑꯩꯁꯤ ꯁꯔ ꯁꯟꯖꯤꯠꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯑꯩ ꯇꯥꯖꯍꯧꯔꯦ I am very sorry ꯑꯩꯅ ꯅꯍꯥꯛ ꯑꯃꯗꯤ ꯁꯟꯖꯤꯠꯄꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯅꯪꯕꯨꯁꯨ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯋꯥꯐꯝ ꯑꯁꯤꯅꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯇꯝꯁꯤꯜꯂꯝꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯑꯩꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯨ ꯃꯗꯨꯗꯒꯤ ꯏꯀꯥꯏ ꯁꯪꯒꯣꯏ ꯍꯥꯡꯗꯨꯅ ꯏꯀꯥꯏꯕꯗꯒꯤ ꯁꯥꯔ ꯁꯟꯖꯤꯠꯅ ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯨꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯣꯜ ꯇꯧꯔꯨꯕꯗꯨꯅ ꯅꯪꯅ ꯄꯥꯏꯗꯕꯤꯗ ꯑꯗꯣꯝꯒꯤ ꯄꯨꯔꯣꯏꯕ ꯖꯤꯇꯦꯅ ꯄꯥꯏꯈꯠꯈꯤꯕꯗꯨꯒꯤ ꯋꯥꯐꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯨ ꯊꯛꯄꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ I am very sorry ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯔ ꯖꯤꯇꯦꯟ ꯃꯦꯗꯥꯝ ꯒꯪꯒꯥ ꯑꯗꯨꯒ ꯂꯩꯕꯤꯔꯝꯂꯤꯕ ꯏꯆꯜꯍꯨꯝ ꯇꯁꯦꯡꯅꯃꯛ ꯑꯩ ꯒꯪꯒꯥꯒꯤ ꯄꯨꯟꯁꯤꯕꯨ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯍꯥꯗꯕ ꯃꯍꯥꯛꯀꯤ ꯂꯦꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯀꯂꯛꯆꯔꯨꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯅꯥꯃꯠꯇꯅ ꯍꯦꯟꯖꯟꯕ ꯉꯝꯗꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯕꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯕꯨ ꯂꯧꯗꯕꯤ ꯃꯄꯨꯔꯣꯏꯕꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯕꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪꯗꯤ ꯁꯦꯡꯗꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔ ꯄꯨꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤ ꯇꯁꯦꯡꯅꯃꯛ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯅ ꯀꯣꯜ ꯇꯧꯔꯨꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯅꯁꯨ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯑꯍꯥꯟꯕ ꯑꯣꯏꯈꯤꯕꯅꯤ ꯑꯩ ꯃꯦꯁꯦꯖꯇꯁꯨ ꯑꯩ ꯃꯦꯗꯥꯝꯗ ꯊꯣꯏꯅ ꯌꯦꯠꯈꯤꯕ ꯂꯩꯇꯦ ꯍꯣꯏ ꯑꯩꯅ ꯃꯦꯗꯥꯝ ꯒꯪꯒꯥꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯅꯅꯕ ꯌꯥꯝ ꯍꯣꯠꯅꯈꯤ ꯃꯁꯤꯃꯛꯅ ꯁ꯭ꯀꯨꯜꯗꯒꯤ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯊꯤꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯤꯅ ꯉꯥꯡꯅꯒꯅꯤ ꯁꯃꯥꯖ ꯑꯁꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯏ ꯃꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯆꯥ ꯎꯖꯗ꯭ꯔꯕꯁꯨ ꯃꯆꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯁꯤꯌꯔ ꯇꯧꯈꯤꯗꯦ ꯃꯍꯥꯛꯅ ꯁꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯂꯣꯏꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯈꯟꯈꯤꯕꯗꯤ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯦꯗꯥꯝꯒꯤ ꯃꯒꯨꯟꯅꯤ ꯃꯦꯗꯥꯝꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯦꯝꯖꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯀꯂꯛꯆꯔꯨꯔꯦ ꯃꯗꯨꯒꯤꯗꯃꯛ ꯁꯔ ꯖꯤꯇꯦꯟ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕꯒꯤ ꯇꯨꯡꯅꯐꯝꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯌꯦꯡꯐꯝꯅꯤ ꯑꯩꯅꯁꯨ ꯃꯤꯇꯥꯔꯨꯔꯦ ꯑꯩꯅꯁꯨ ꯈꯟꯖꯔꯨꯔꯦ ꯑꯗꯨꯕꯨ ꯁꯔ ꯖꯤꯇꯦꯟ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯏꯆꯝ ꯆꯝꯕ ꯋꯥꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡꯗ ꯑꯩꯅ ꯄꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯑꯀꯥꯝꯕ ꯋꯥꯍꯩ ꯑꯃꯠꯇ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯍꯥꯛꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯃꯍꯥꯛꯇꯤ ꯃꯤꯅꯤ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯃꯄꯨꯔꯣꯏꯕꯕꯨꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯕ ꯃꯍꯥꯛ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯃꯒꯨꯟ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯥꯅ ꯑꯦꯚꯣꯏꯗ ꯇꯧꯕ ꯍꯦꯟꯃꯟꯗꯨꯅ ꯑꯩ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ ꯁꯥꯔ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯨꯛꯇ ꯑꯩꯅ ꯀꯣꯜ ꯇꯧꯁꯜꯂꯨꯕꯗꯨꯅ ꯁꯥꯔ ꯑꯩ ꯁꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯅꯕ ꯄꯨꯝꯅꯃꯛꯇꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯈ꯭ꯔꯦ ꯁꯔ ꯑꯗꯨꯒ ꯁꯔ ꯑꯩ ꯏꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯁꯔ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯔ ꯑꯃꯗꯤ ꯃꯦꯗꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯄꯟꯕ ꯑꯀꯥꯏꯕ ꯌꯥꯝꯅ ꯄꯤꯈ꯭ꯔꯦ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯈꯨꯠꯁꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯇꯁꯦꯡꯅꯃꯛ ꯃꯦꯗꯥꯝ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯡ ꯃꯊꯪ ꯇꯥꯛꯆꯅꯤꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯔꯁꯨ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯁꯔꯅꯁꯨ ꯑꯩꯕꯨ ꯁ꯭ꯀꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯌꯨ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯑꯗꯨꯒ ꯑꯩꯒꯤ ꯀꯔꯥꯝ ꯆꯥꯎꯕꯅ ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯟꯈꯤꯕꯗꯨꯅ
ngasi piba masi yokibane sir. Ay sir, yamna lankre sir. Madam bu amuk tangak piyo. Madam di karisu maralay tamane. Ay ga maga karigo maaroon mamari matalay ti. Madi asing manupin. Kanana su kutsok tribi. Sir, ay wala na lauro so madam wala na lawi gano sir. Ay ga maga karigo mahira mamatana. Karigo maaroon mamari matachan kibalay ti. Ay ga phone sir. Mas cyber to putok to na sir. Ay ga maramda. Ay na kari hay na ki. Ay ga phone na ki call details po na ba. Singthok piyo sir. Police na sinabiyo. Cyber na sinabiyo. Ay ga pong kaya wari sanaki. Ay ga karamada message tanaki. Sir po na magto. Noy na kami. Ano po sir? Madam Dilanda ba ni? Madam Gangadi. Asing ba taru ba? Ganga agom na chen taragli ba? Himaloy ki chingkong na gina. Mapam kaya paudo na chen ba asing ba ganga agi turin gum? Madam ganga agi tamoy di asing ba tamoy di sir? Sir, ay amlan ka. Ay na maramoy na sa agi mong manong da ayat pa way ka. Ay gihen jalo ba di ay gikaram chaw na. Ay puno magtumat kina na. Lanja na naman madam gi punsi na ayat po ay ka. Masih puno magmahaki maguna. Ay na araan madat. Araan mawakad ay na kalura mas. Madam na landa man ina nga si. Sarbo amok ka na. Isori managtigi chingta doon sa agit paway mo mapamasin ang problemin. Siya, polis ka umiho. Ay mo polis na sinabiho. Natraga na, ay, polis na station na talaga ay sana isagi raja zaruge sir. Madam Ganga, wala ubibiya di. Sarjiten ki tamoy siyang ba, aduga, wapamasin mong na ay ginagtalaga sumana haris. Madudagi, ay siya tamoy si petada na. Mapam masida laibas. Anyway, amoy sarjite. Aduga Madam Ganga. Adongi punsida nungai ay papa punsima. Amok kana lapo rasa. Aduga hena nungari badi sarjite na amok kana. Anawbong mapo ga ngasi taibang da ekhoi ga amohna loina ba fanga dori basi. Aduga Madam Ganga. Aigi school dagi adombo ina tanthok da balati. Aduga aigi school sakhana na ba. School asigi hena fana na ba aina oza sing asibu punabak yang sinana na magidama school gi oina aina founder moina adombo head mistress oina madugi famdo aina piramani sir aidi school pu yaujaro rosh nati madu togi gano oza sing amatana dongi mafamda mijeng karan chan mangamdana oza sing punamaki makok oina madam na thabak togi gadabani aduga sarjite adom karimta wabirun adom na lalu rabasu adom na lale haibagi thongna adugi damak sarjite thagal ngasi dagidi amukhana madam gi punchi da ayat papiru haibagi thajaba pirabanina aikhoina su sarjite mo hana na thagal aduga sarjite ai amukhana madam gi thamoi kaine na ba thabak torkani haiba thajti sir asimane sir ai madam gi punchi da kari ko mamata ayat pa pizar ay gi thak thongba ay gi senar mani haina aina sar di kai khomna jari basigumna metham gi mafam dasu pare jamna nungare school asigi kadai de kari sothari bagi kadai de kari awat pa leiri bagi habdo ai khoi mayam punna yengsilaga saukhat pa school mo oina na ba afaba school mo oina na ba honasi aduga aina sar jitenda wafam mo khatan sir kari mok haibi gada bas sir jite aina tajabada adom suma pungpha na graduate loi kre haiba pauta ji adu bodom na madam Ganga na school yorok pumata madu di adom yu da lai chudana adom yu gi pakta tawdunu lai adom graduate mo iragadi aina pamjabadi adom gi low inkhol su adom gi chanupi ahum da piki dorobanina adom gi yung kai leinen ba leiramgani haiba thajatri adubu ai school gi founder moin ngasi aina thajaba pijari school gi head mistress adom gi madam Ganga na oirabanina
ꯑꯩꯒꯤ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯁꯤꯒꯤ ꯃꯗꯨꯒꯤ ꯋꯥꯔꯗꯦꯟꯗꯣ ꯋꯥꯔꯗꯦꯟꯒꯤ ꯊꯧ ꯄꯨꯕꯗꯨ ꯁꯥꯔ ꯖꯤꯇꯦꯟ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯁ꯭ꯀꯨꯜꯗ ꯑꯅꯤꯃꯛ ꯂꯩꯕ ꯌꯥꯅꯅꯕ ꯑꯩ ꯅꯤꯡꯊꯤꯖꯔꯕ ꯑꯩꯒꯤ ꯒꯦꯁ ꯍꯥꯎꯁ ꯑꯗꯨꯗ ꯃꯦꯗꯝ ꯒꯪꯒꯥ ꯑꯃꯗꯤ ꯁꯥꯔ ꯖꯤꯇꯦꯟ ꯑꯅꯤꯒꯤ ꯂꯩꯐꯝ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯈꯣꯡꯗꯒꯤ ꯍꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯁꯥꯔ ꯖꯤꯇꯦꯟ ꯑꯃꯗꯤ ꯃꯦꯗꯝ ꯒꯪꯒꯥꯗ ꯁꯤꯟꯅꯖꯔꯕꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅꯅꯕ ꯆꯥꯕ ꯊꯛꯄꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯅꯅꯕ ꯃꯍꯩ ꯇꯝꯕ ꯃꯇꯝꯗ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯅꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯦ ꯃꯆꯜ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯅꯅꯕ ꯄꯨꯝꯅꯃꯛ ꯒ꯭ꯔꯥꯁ ꯔꯨꯠꯇꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯪꯁꯤꯟꯃꯤꯟꯅꯔꯁꯤ ꯃꯦꯗꯝ ꯒꯪꯒꯥ ꯑꯃꯗꯤ ꯁꯥꯔ ꯖꯤꯇꯦꯟ ꯑꯅꯤꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯀꯅꯥꯃꯠꯇꯅꯁꯨ ꯃꯤꯁꯧ ꯆꯪꯕ ꯉꯝꯂꯔꯣꯏ ꯃꯁꯤ ꯁꯥꯔ ꯖꯤꯇꯦꯟꯅ ꯁꯣꯏꯗꯅ ꯂꯧꯕꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯤꯡꯖꯩ ꯁꯥꯔ ꯃꯗꯨꯕꯨ ꯁꯥꯔ ꯖꯤꯇꯦꯟ ꯃꯁꯤꯗ ꯅꯤꯡꯍꯟꯅꯕ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯃꯦꯗꯝ ꯒꯪꯒꯥꯕꯨ ꯂꯥꯟꯅ ꯂꯧꯔꯨꯕꯗꯣ ꯃꯁꯤꯅ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯖ ꯑꯗꯨꯒ ꯑꯩꯒꯤ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯑꯐꯕ ꯄ꯭ꯔꯥꯏꯖ ꯑꯐꯕ ꯁꯪꯒ ꯇꯧꯔꯕꯗꯤ ꯑꯐꯕ ꯑꯣꯏꯕ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯐꯕꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯒ ꯐꯠꯇꯕꯕꯨ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯍꯧꯅꯗꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯐꯕ ꯂꯩꯕꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯃꯤꯔꯥꯏꯔꯨꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯃꯦꯗꯝ ꯒꯪꯒꯥ ꯑꯃꯗꯤ ꯁꯥꯔ ꯖꯤꯇꯦꯟꯗ ꯑꯩ ꯇꯝꯖꯒꯦ ꯑꯃꯗꯤ ꯁꯥꯔ ꯁꯟꯖꯤꯠꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯣꯔꯧ ꯊꯥꯡꯕ ꯈꯔ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏ ꯑꯔꯥꯟ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ ꯍꯥꯏꯕꯗꯨ ꯁꯦꯡꯗꯣꯛꯆꯅꯅꯕꯒꯤ ꯁꯥꯔ ꯁꯟꯖꯤꯠꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯉꯝꯖꯕ ꯈꯔꯗꯪ ꯃꯦꯗꯝ ꯒꯪꯒꯥ ꯑꯃꯗꯤ ꯁꯥꯔ ꯖꯤꯇꯦꯟꯒꯤ ꯃꯐꯝꯗ ꯑꯩꯅ ꯅꯣꯂꯨꯛꯆꯕ ꯂꯥꯛꯆꯕꯁꯤꯗ ꯃꯁꯤꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯅ ꯑꯆꯨꯝꯕ ꯃꯤꯕꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯑꯩꯅ ꯕꯗꯅꯥꯝ ꯇꯧꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯆꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯍꯧꯔꯛꯂꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯏꯆꯥ ꯏꯁꯨ ꯀꯌꯥꯕꯨ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯕꯨ ꯁꯥꯔ ꯖꯤꯇꯦꯟ ꯒꯪꯒꯥ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯃꯣꯅ ꯌꯥꯔꯕꯗꯤ ꯌꯥꯏ ꯇꯥꯃꯣꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯒꯪꯒꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝꯗ ꯄꯤꯊꯣꯛꯂꯝꯃꯁꯤ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯛ ꯅꯥꯕ ꯐꯕꯒ ꯁ꯭ꯀꯨꯜꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯌꯨꯝ ꯏꯪꯈꯣꯜ ꯂꯧ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯆꯟꯅꯨꯄꯤ ꯑꯍꯨꯝꯁꯤꯗ ꯄꯤꯊꯣꯛꯂꯝꯂꯁꯤ ꯑꯗꯨꯗꯤ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯕꯤꯕꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯁꯥꯔ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯤꯒꯅꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕꯅ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯕ ꯑꯣꯏꯔꯛꯀꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯛꯄ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯍꯩꯍꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯗꯨꯅ ꯃꯤꯔꯛ ꯇꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕ ꯊꯥꯁꯤꯔꯣꯜ ꯈꯥꯁꯤꯔꯣꯜ ꯀꯌꯥ ꯈꯪꯍꯟꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯦ ꯃꯆꯜꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯗꯣ ꯑꯣꯏꯍꯟꯅꯅꯕꯒꯤꯗꯃꯛ ꯁꯥꯔꯒꯤ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯁꯥꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯑꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔ ꯃꯗꯨꯒꯤ ꯗꯥꯏꯇꯗꯣ ꯑꯩꯁꯨ ꯂꯧꯖꯔꯒꯦ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯆꯤꯟ ꯑꯁꯤꯗ ꯌꯨ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯊꯦꯡꯈ꯭ꯔꯔꯣꯏ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯕꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕ ꯑꯃꯗꯤ ꯃꯔꯣꯟ ꯂꯥꯛꯀꯗꯧꯔꯤꯕ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯑꯩ ꯑꯃꯗꯤ ꯒꯪꯒꯥꯅ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯕꯨ ꯂꯨꯅ ꯇꯧꯖꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗ ꯒꯪꯒꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛꯇ ꯂꯧꯖꯒꯦ ꯁꯥꯔ ꯍꯟꯅ ꯁꯥꯔꯕꯨ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯋꯥ ꯚꯦꯔꯤ ꯒꯨꯗ sidiki hena nungaiba kari laurugani sidiki hena nungaiba kari laurugani tamo akhoi lawing khol kari mata khoi pamjade tamo na naba faraga yu tharo herabani na tamo gi anau punsi mo oirani sidagi chu nachal khoi humna karino mateng pangjaraga angamba makai honajaragi tamo akhoi bu amuk tadi gapi oke do bagi tamo ganga
kana kana no mafam masida laisi makoi mi onabra hango mafam masida di aingonda tamo kaunana ba sumna tangi ganga na tana kana so laite ai makoi bu kana no haiba masak khangde makoi mafam masida gi chat kro hayo aduga makoi na pamada makoi pona lo ya ne hayo makoi mafam masida gi chatlan kro yamna tuna mafam masida gi chatlan kro hari basin chalo mafam masida gi chat kro hai basne nakoi kana no haiba masak khangde chakro kai do birage ka manung de lang di aro ye sorry sarjite kana no adudi ibe makoi su masak khangde harabani na thupi na ba tawro ne akhoi school gi oibo wafam khara khachitang chawkhana na ba khana jawki ge waro bibe adi thopiro langadi sidai da amuk akhoi da mungang tare akhoi karino oiba wafam khara amta khana jawki ge che lao sasilo tamoje halaga akhoi amuk thema silo yaro re lao che asa tamo thona chakre da tamo amuk tang di khanbiyo na chanupi ahan asai na hai base amuk ta ti tabiyo ke do buge che akhoi tamo che khomdre koi bu masak khangdre lao chachilo akhoi amuk no ba tamo da hai jara silo lao lan thum da karamba mabung mopa machi machal manam ma phaw masak khangdi asoi arak leirabasu mensinaraga kupsanna na bonati mimang tumang da yonba aduga mabung no waraga nok pangamba na khoi gumbai chanupi ahum lega da basaro sunglai leitabana sunglai leitabado aduna pai mapoksigi loirabani na khoi sarjide yamna kana to biro no se madam ganga se paisa kharani yamadi nati ko madam ki thagi tolop so handa ki longdri male se yamba paisa de natre se lupa lama khatani sir paisa yami sir nate sigi mathakta I paisa khara so hapsaraki madudagi yum ama panga dori banina tangai phada basing aduga sarna school da lebe yana na ba madi madam na school da lebe yana na ba ai fazara ba guest house ma school da sada na dum lai mafam adu da dum lai biru yum ging khola sigi matang de akhoi sarjite na apa ma da dum taw biro da sar sanjit kari habini malai sarjite madam ganga aina aroi boina ngak piu haiduna haijaba sinatana ai ide to popai mata leijatre aina lan khiba punama amukta ti ngak piu kedo buki tamo ganga sar sanjit kari sulanti mahana thamoi sena mafam sta laktuna mahana haijari basinadi mahak lande haiba takliban mara leibo oram nabadi mafam sta lakpu sungam sar sanjit ekhoi ani mangna nahak punga piraban amohana matungda siguma se thokta boisan ekhoi nungsi sanane school chawkhana nan magida hauruk iba ngang ke apun ekhoi semina dana afaba school mo oina na ba khoi thawdang da lomina rasi thagachari sarjite thagachari madam thagachari thank you so much thank you adudi madam ganga aduga sarjite akhoi chana ba tawjaraki ngasi no ni lerga mulaksagi aduga sidagi disaster ga yumda satringe de school da dum chalase adudi khoi mu thongna ba tawjaraki phani sir sir sanji adudi chana ba phani sir sir adudi khoi leijaw re sir phani akhoi chasaruki tamo sidagidi amona siguma thabak toba yadre ko tamo ganga aigi punsi amona semdok pangam la roidoba aduga
ꯑꯩꯅ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯐꯠꯇꯕ ꯀꯌꯥ ꯇꯧꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯆꯤꯡꯅꯔꯨꯔꯕꯁꯨ ꯑꯩꯅ ꯊꯛꯈꯤꯕ ꯐꯠꯇ꯭ꯔꯕ ꯍꯨ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯃ꯭ꯔꯤꯇꯒꯨꯝ ꯑꯣꯜꯂꯦꯅꯦ ꯒꯪꯒꯥ ꯅꯪꯗꯤ ꯑꯁꯦꯡꯕ ꯒꯪꯒꯥꯅꯤ ꯇꯥꯃꯣ ꯒꯪꯒꯥ Lakle lakle Inspector Tayay 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 Lakle 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 Inspector Hana thagatsari ngasigi Inspector Tayay Sahunga ꯂꯥꯌꯦꯡꯖꯔꯤ ꯅꯥꯎꯔꯦꯝ ꯐꯥꯔꯃꯔ ꯀꯛꯆꯤꯡꯗ ꯗꯣꯛꯇꯔ ꯁꯨꯄ꯭ꯔꯤꯌꯥ ꯁꯤꯡꯊꯥꯝ ENT MS ꯒꯣꯜꯗ ꯃꯦꯗꯜ